Hi mayam, ngasi agi clinical duty morning tabagi ayuki pung taruk ta hogatle. Mayam gi dikhangde agi oina di ayuki pung taruk sengal labane. Nungdang pung 12 ta tribok tumba yadabagi ayuk hogat pangamde. Pung 7:15 dagi campus dagi bus thobo hogadobane. Sasalo shalaga sari amuk setle. Hojikan di yam koina di changdre sari setpada. Aroi bo oina sam kaka set tawre duga thoani. Ayuki pung 8 ki view ne nahan December date 1 dagi lechil khara thaba hore sidasu. Satra singne sachali singse. Lechil budi khara thai haibabu yam kana ingbadi oidri. Video sibu yang biriba viewers sing somna hojik biriba mafam ado manipur boirabasu mapanda boirabasu ingbagi phibam kamai tawbage comment haibiramo hoji chatlamdagi punch in tawrangadobane ayuk pung tare khatang tadangari banina kanamta laknadri pediatric specialty gi posting chakadobane sidagidi faculty amamam khatang chapada tare 7:15 tabaga bus thawba hauki hospital da yam nganna yobana maram oraga changang amom thae sidang haktang phamaga angangai round lobo chatlani khoidai common oiba wall clock ne sigi staircase style se emergency gi patient gi trolley ki ka inbada line abo oidoine adubu kakhatpada di phai kumakpada di khra wai round laururaga mapanda ngatang explore tawrubane duga west side lerame anakpada peshadi paide adubu amutang athubada visit tawrudabadi yadre pharmacy dagi water bottle ga hand sanitizer ga lere hospital manungi lai khoram phamne nungthin gi pung 1:30 mutarak padai da bus loba lakpadagi university da halakhi pung ani khitang hen baga yorakhi chaklam banasu kok khara ngawgrabane ai dongasi yorakpaga sasa satho aise masagi chak chaba yam tapchai sina fast forward tawdabeda uchara kemta kem tapi habadu yengbiyo lan gananga da bu khucha natte ngahak tang leraga changang ama thaga room da halani video yengbe bagi damak thank you very much bye bye